그놈당 저기 봐. 그놈당 저기 봐. 이봉아, 니라 아이씨 그이노 한국들아. 예tum여비버도. Kari Yetum 예tum. Mana pangwa kaino khande masibu. Yaugde bo Yetum yaugde ko As dukan samsung pama yetum bo yogda ba. Adudi etibagi moben gadi yobibra. Adudi sidai kitang aidar Kumar Pharmacy na chaung nam leiram signboard ka chaung thelan leiram ne sid Akuma pharmacy ya. Adudi ek tang biro Activate mobile pai yolam phasa yaoram ne yam yaoram Pharmacy nataso grocery dukan ne yawena noida hangmugi wane. Keno ne Pharmacy de yaw mobile yam phaba ada gari daga hapagati masanan na naye yaugdana workshop ta tuina changdana gari thorani na jaba ko Onto pa. Apang tak pide. Nang nuwi toksilena ha. Kaino ne akhoi maitai na saba sangom powder do makumdo. Maitai na saba sangom powder makupto makumdo. Bison man bado yauro sa 그다이 대노 대봉어 마이테이노 보두 사해브라니 하이 예툰 뭐 사리 디에 디타드리네 Adudi asyamte yengzege ba. Se. Sidi kya piba. Ha. Yaini sidia. MRP 170 Ish, tamgale. Amasi mu yenge. Amado. Aduma khade leido. CD expiry date yam nena. November, December matang thada lo ani CD. Amadu yenge. Mayai waidu leido. Ado. CD company ka yogdabduni CD. Mebema. Bombay da pa watho ina gram ni CD. Yogdabu company ne ba sisu. 시계 컴퍼니지 bombe다 와톡 짜옹노 오이그래 여우디 시 여우더버네 시 여우더버 컴퍼니리 여우디 야드라버네 시 와톡 오이그래 컴퍼니 시 컴퍼니지 중요한 여우더버니 여우디 bombe다 와톡 짜옹노 톡그래 중요한 여우디 아이디 bombe다 여우루래 아들이 난 여우루로 라라라라라라라 라라라라라라 로이래 카트라네 난 칠리 강가옥두부 너희 나 사누피기로 그이노 시디 구이래 레이바 쉐이다 아무것도니 쉐루바 얌 스마트 보이브니 세 라라라라 라라라라 야래 양간나 종으로노 사동을 로이 낀다라니 아니 과이디 끼리자 낭동 촌살라가 나양강 트릭강아가 사동 안목 야우다나 파묵나 따라라가 공항kul랑 강답도 아두니 과이 끼리지 헤이 낭 라마 लाए फॉर्म था कल उसना थागलो रुसिकेनो गारंटर की साइन योर बना थ्रो ग्रेंटर दी को है हाउस बोलो दुबई से बो तमचा इशोर जी लेदी ले जाने मियाम ने इशोर बो वायल तपी थौजान तपी आई नहीं देना मदन ना नाउ ददी इशोर ना थोंग न थू न पिना बिग्रवा आई ताने मंगालम सालम लाई लांग ट्रेक लंग ना कर मंगा मैत्रबा फाइनेंस है ना बैंक ऑफ फोंग लोंग फाउदोरे बैंक तो ना तई बिजनेस एस्टैब्लिशमेंट में आमदा लोन पीबे मुहुत्ता मणिपुरी फिल्म मु पामजाबा मणिपुरी फिल्म मु नुक्सीजाबा फिल्म तौजरीबा जिंगदा लोन पीनी ने एडवर्टाइजमेंट अमा फरम काथोरी सददी नया मगिदो खर थुना हाना उदी थ्रो मुयाम जिनो थौबुदने नया मजि मथा याम सारे हे इबुंगो नंगना आइगी सना मयाम थंबिबदो आई कारीमता हाइजररोय आइगी लैदो आइना सिनबा लैदो अदुमता हंदोपि सेंदोइना मरे थुम्मेबा मीना लौखिबा तारेबा तैमा लोन लौद्री मी तैमा लोन लौगेना फोम लौरुइसे तमसो चे चिदा सोइमा सामा साना तोसलगने तमसो ग्रेंटर हम तोइबियो अदुइदि लोन जे यंग दुम फंगनी सोइमा सा या मदि गवर्नमेंट की थबक तोबुजने ते मसिदा गारंटर कमाय ओइदिनो सीदी गवर्नमेंट सर्विस तोबो मिने तोबुदमिने ओइसु रोइदब अंगावबा हाय संगसिलाव संगो इनम तांगे तोबने नैं दिबो इंगोनरो मसिजि 2000 कियानो नैं नो कारिबा
그가 ꯅꯪꯒꯤ ꯕꯥꯏꯛꯁꯦ 바이 레이 그이노 아무튼 와이긴 하게 더구나. 와이게 봐 ꯅꯪꯒꯤ ꯊꯣꯏꯗꯣꯛ ꯄꯣꯠꯆꯤꯟꯕ ꯂꯩꯇ꯭ꯔꯒꯗꯤ ꯑꯃꯨꯛꯇꯪ ꯋꯥꯏꯔꯨꯕ ꯌꯥꯒꯗ꯭ꯔꯥ? ꯈꯣꯏ ꯄꯥꯎꯡꯗꯗꯤ ꯍꯥꯏꯔꯕꯣ ꯀꯀꯥꯗꯗꯤ ꯍꯥꯏꯗ꯭ꯔꯤꯌꯦ. ꯊꯕꯛꯄꯨꯗꯤ ꯂꯩꯇꯦ ꯑꯗꯣ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯋꯥꯏꯒꯦ ꯍꯥꯏꯅꯣ ꯅꯣꯡꯃ ꯈꯤꯇꯅꯤꯗ. ꯑꯣ ꯉꯥꯏꯈꯣ ꯁꯣꯞ ꯄꯨꯊꯣꯔꯛꯀꯦꯀꯣ ꯂꯣ ꯅꯪ ꯊꯧ ꯍꯩꯔꯕꯣ ꯑꯧ ꯈꯔ ꯍꯩꯌꯦ. ꯁꯤ ꯄꯥꯏꯁꯜꯂꯣ ꯃꯇꯧ ꯃꯥꯟꯗꯅ ꯌꯥꯝ ꯅꯩꯔꯝꯃꯤꯀꯣ ꯁꯤ ꯃꯇꯦꯛ ꯑꯃ ꯊꯧꯅꯦ ꯌꯥꯅꯤꯗ. ꯃꯇꯦꯛ ꯑꯃ ꯊꯧꯑꯣ ꯕ꯭ꯔꯦꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯦ ꯇꯦꯁꯥꯟ ꯇꯧꯑꯣ ꯍꯥꯏꯕ ꯋꯥꯅꯤꯗ ꯊꯧ ꯊꯧ ꯇꯞꯅ 브레이크 누워있다네 포스티 따래 나 이래 누워있브라 ꯑꯧ ꯅꯨꯡꯉꯥꯏꯌꯦ. ꯅꯪꯁꯤ ꯕꯥꯏꯛꯁꯤ ꯃꯃꯜ ꯀꯌꯥ ꯄꯤ ꯈꯪꯕ꯭ꯔꯥ ꯈꯪꯗꯤꯌꯦ. ꯃꯃꯜ ꯇꯥꯕꯗ ꯅꯪ ꯋꯥꯟꯊꯒꯦꯔꯥ ꯅꯪꯒꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯕ ꯋꯥꯅꯤꯅꯦ ꯍꯥ ꯅꯊ꯭ꯋꯥꯏ ꯃꯆꯥ ꯈꯣꯡꯄꯥꯛꯁꯤ ꯅꯦꯠꯁꯜꯂꯨꯔꯥ ꯍꯥ ꯅꯦꯠꯁꯜꯂꯛꯑꯒꯦ ꯅꯀꯣꯛꯇꯨ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯁꯜꯂꯨꯔꯥ ꯕꯥꯏꯛ ꯋꯥꯏꯒꯦ ꯀꯥꯏꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯐꯝꯕ ꯆꯠꯂ ꯍꯤꯞꯄ ꯆꯠꯂꯅꯤ ꯁꯤꯅꯤꯅꯦ ꯅꯪ ꯇꯧꯏꯁꯤ ꯀꯩꯅꯣ ꯊꯧꯕ ꯅꯪ ꯇꯧꯏꯁꯤ ꯀꯩꯅꯣ ꯑꯁ ꯀꯥꯈꯠꯂꯣ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯃꯨꯛ ꯄꯕꯠ ꯂꯥꯛꯑ ꯐꯥꯎ ꯅꯤꯡꯁꯥ ꯂꯩꯗꯨꯕꯣ ꯀꯥꯈꯠꯂꯣ ꯑꯁ ꯂꯣ ꯁꯦ ꯐꯝ ꯑꯁ ꯀꯥꯟꯗꯦ ꯑꯩ ꯅꯣꯏ ꯄꯣꯠ ꯈꯥꯛ ꯂꯩꯔꯝꯃ ꯌꯨ ꯊꯛꯁꯤ ꯃꯤ ꯂꯧꯒꯦꯕꯨ ꯄꯤꯗ꯭ꯔꯕ ꯐꯝ ꯌꯨ ꯊꯛꯁꯤ ꯀꯥꯏꯅ ꯁꯤ ꯄꯥꯏꯁꯤꯜꯂꯣ ꯌꯨꯔꯦꯗ ꯅꯪꯁꯤꯗꯤ ꯑꯁ ꯌꯨꯁꯅꯨ ꯀꯩꯗꯧꯔꯒꯦ ꯍꯧꯖꯤꯛꯇ ꯈꯥꯏꯗꯣꯛꯇ ꯉꯥꯏꯔꯤꯕꯅꯦ ꯀꯔꯤꯅꯣ ꯆꯥꯅꯕꯗꯤ ꯑꯝꯇ ꯂꯩꯇ꯭ꯔꯤꯅꯦ ꯊꯨꯝ ꯑꯣꯏꯅ ꯇꯧꯔꯁꯤ ꯌꯥꯔꯦꯁꯦ ꯑꯁ ꯂꯣꯏ ꯌꯨꯔꯦꯁꯦ ꯄꯕ ꯊꯜꯂꯣ ꯌꯥꯔꯣꯏꯁꯦ ꯑꯁ ꯌꯨꯔꯦꯗ ꯄꯥꯝꯃꯨꯔꯦꯗ ꯁꯦ ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯤꯕꯣ ꯍꯣꯁꯄꯤꯇꯥꯜ ꯆꯠꯇꯣꯏꯅꯦ ꯍꯥꯏꯖꯤꯜꯂꯦ ꯊꯥꯎ ꯐꯪꯉꯦ ꯅꯪꯅ ꯍꯥꯟꯕ ꯅꯠꯇꯦ ꯑꯝꯇ ꯇꯞꯊꯧ ꯀꯩꯗꯧꯔꯒꯦ ꯀꯣꯟꯅ ꯋꯥꯔꯤꯗꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯏꯪꯅ ꯁꯥꯏꯌꯦ ꯀꯩꯗꯧꯔꯒꯦ ꯅꯍꯥꯟ ꯑꯩꯈꯣꯏꯕꯨ ꯅꯪꯅ ꯂꯨꯄꯥ ꯆꯅꯤ ꯄꯤꯅꯦꯅ ꯏꯁ ꯅꯨꯄꯤ ꯃꯃꯥꯡꯗ ꯇꯞ ꯇꯥꯏ ꯐꯨꯗꯔꯦ ꯈꯨꯠꯀ ꯍꯜꯂꯟꯗꯉꯦ ꯑꯗꯨꯒ ꯅꯪꯅ ꯍꯣꯏꯅꯤ ꯃꯥꯏꯅꯤꯁꯨ ꯍꯥꯏꯗꯦ ꯐꯔꯩꯅꯤꯅꯦ ꯍꯥ ꯑꯃꯗꯤ ꯃꯃꯤꯠ ꯀꯥꯏꯗꯅ ꯌꯨꯝꯗ ꯂꯩꯍꯧꯔꯦꯗꯅ ꯐꯃꯨꯡꯗ ꯄꯣꯊꯥꯗꯅ ꯌꯦꯡꯉꯨꯁꯦ ꯑꯩꯁꯨꯁꯦ ꯇꯨ ꯌꯦꯡꯉꯨ ꯑꯁ ꯑꯩ ꯂꯣꯏ ꯚꯥꯞ ꯇꯥꯏ ꯀꯩꯗꯧꯔꯒꯦ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯁꯦꯟ ꯁꯥꯒꯠꯅꯕ ꯀꯟꯅ ꯌꯨ ꯌꯣꯟꯕ ꯍꯣꯠꯅꯔꯤꯅ ꯃꯄꯥꯟ ꯊꯣꯛꯇꯒꯦ ꯀꯥꯟꯗꯦ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯀꯣꯠꯀꯥꯗꯣ ꯂꯣꯏ ꯄꯨꯊꯣꯔꯛꯑꯣ ꯅꯪꯅ ꯍꯣꯠꯅꯕꯤꯕ ꯃꯌꯥꯝ ꯑꯩ ꯂꯣꯏ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯃꯦꯝ ꯊꯣꯏꯗꯨꯗꯪ ꯂꯧꯔꯗꯤ ꯑꯩ ꯍꯦꯛꯇ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯑꯩ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯦ ꯅꯣꯏ ꯅꯨꯡꯉꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯌꯥꯎꯔꯣꯏꯗ꯭ꯔꯣ ꯅꯨꯡꯉꯥꯏꯅꯤ ꯀꯨꯕ ꯑꯣꯏꯗꯣꯏꯗꯣ ꯆꯦꯛꯀꯣꯟ ꯃꯥꯗꯣꯏꯅꯤ ꯅꯣꯏ ꯇꯥꯕꯤꯌꯣ ꯃꯄꯨꯒꯤ ꯇꯥꯕꯤꯌꯣ ꯃꯈꯣꯟ ꯁꯦꯡꯉꯦ ꯃꯁꯤ ꯌꯥꯔꯦꯀꯣ 인진이 야래고 이 람당 콜라니디 하기 하전요 오이 람당 야래고 옌진 진택 수월하게세 지택이 있는 게 제대로 다르세 마치 주택이 오래브라 맴 야래고 맴 야래고 나무 보기 액터빙 문다 수마이 가오드라 수마이 가오드 뽀따로 세 난기 아들리 세
지택지 분진비요 다비요 지택 잤잖아 바나나 까는다 올리나 주택도 타래세. 됐어 타래. 주택도 타래. 타도이 ꯄ꯭ꯂꯥꯛ ꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯁꯨ ꯐꯖꯅ ꯍꯩ ꯀꯩꯅꯣꯅꯦ ꯑꯣ ꯈꯪꯖꯍꯧꯗ꯭ꯔꯦ ꯃꯊꯪ ꯌꯥꯗ꯭ꯔꯀꯥꯟꯗ ꯑꯃꯨꯛ ꯍꯥꯏꯖꯔꯛꯑꯒꯦ ꯏꯇꯥꯎ ꯃꯥꯒꯤꯁꯦ ꯃꯤ ꯎꯁꯤꯠꯇꯕꯩ ꯃꯑꯣꯡꯅꯤꯅꯦ ꯑꯩꯈꯣꯏꯕꯨ ꯒꯥꯔꯤ ꯌꯥꯗꯕ ꯀꯣꯏꯊꯤ ꯊꯤꯔꯒ ꯄ꯭ꯂꯥꯛ ꯁꯦꯡꯕ ꯃꯤ ꯑꯣꯏꯅ ꯎꯔꯨꯔ ꯃꯥꯅꯤꯅꯦ ꯍꯩ ꯍꯥꯏꯕꯗꯨꯗ ꯍꯩꯖꯕꯅꯤ ꯀꯩꯅꯣ 타도이 비 타도이 ꯅꯪ ꯁꯛ ꯌꯥꯝ ꯇꯥꯈꯠꯂꯦꯅꯦ ꯍꯥ ꯀꯩꯅꯣꯅꯦ ꯏꯌꯥꯝꯕ ꯄ꯭ꯂꯛ ꯁꯦꯝ ꯐꯪꯗꯕꯩꯕꯨ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯣ ꯍꯦꯡꯉꯣ 마카 ꯅꯪ ꯆꯩꯅꯥ ꯐꯪꯒꯦꯔꯥ ꯍ ꯅꯪꯉꯣꯟꯗ ꯄꯨꯜꯂꯞ ꯍꯩꯗꯧꯔꯣꯔꯥ ꯍꯦ ꯀꯩꯅꯣꯅꯦ ꯅꯪ ꯇꯥꯈꯕꯗꯣ ꯄꯨꯔꯛꯑꯒꯦ ꯅꯪ ꯕꯣꯏꯇꯣꯟ ꯉꯥꯏꯈꯣ 라인 클리어 서로 짜마 빨리로. 에이 다시 Nga phamsi laudna. 아이 코나 tom비기다 마루키 센 틸루게 다오네 아이 센 바이데다 야오로이다 ꯑꯁ ꯌꯥꯎꯗ꯭ꯔꯁꯨ ꯐꯝꯖꯤꯜꯂꯛꯑꯣꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯛ ꯁꯥꯁꯦ ꯀꯣꯏꯇꯥ ꯁꯣꯃꯨꯛ ꯂꯥꯛꯇꯅ ꯂꯥꯛꯑꯣꯗ ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ ꯌꯦꯡꯉꯨꯕꯨꯗꯤ ꯌꯥꯏ ꯀꯩꯗꯧꯔꯅꯤ ꯁꯦꯟ ꯌꯥꯎꯗꯕꯅꯤꯅ ꯐꯝꯖꯤꯜꯂꯣ Kanai terano. ꯑꯩꯅ ꯕ꯭ꯂꯥꯏꯟ ꯇꯧꯔꯦ ꯅꯪꯒꯤꯅꯦ Ai che sikhalani. Yakhai na phajala. ꯑꯁ ꯑꯩ ꯆꯤꯡꯈꯠꯂ ꯌꯦꯡꯉꯒꯦ ꯑꯩꯁꯨ ꯑꯃꯨꯛꯇꯪ ꯐꯔꯦꯁꯦ ꯌꯥꯡꯈꯩ ꯑꯃ ꯐꯥꯔꯦ Ai chawba. Yakhai chawdo. Phajala. ꯌꯥꯔꯦ ꯑꯩꯁꯨ ꯌꯥꯡꯈꯩ ꯑꯃ ꯐꯥꯔꯦ ꯆꯞ ꯁꯤꯔꯦ Ningthe. Nangi senjoi do ngata pugidna. 대샤 누가이도 만데다 이 마루 센네 호렌 초에르디 Ngata wage kidrugi. Bini kidrugi. 어디디 루파스니 아빠 비게라 Hoine. Adudi. Chani na phare. ꯑꯩꯁꯨ ꯆꯅꯤ ꯐꯥꯔꯦ ꯆꯍꯨꯝ ꯁꯤꯔꯦ Hera. Nungai kidreda. 대샤 소피가인 소피요 Samita show tore. Se. 곰들어가인 차입 트레는 거나 하튼 곰들 세세세 아이씨 또 이해보세 세 써니 봉라고 뿌왕망이나 그만 좀 들어봐 대샤 아싸야 대샤 Kay no lang tayo siya.